MLA ama oiba haibasi afaba sana kanglon semnabani thika tawnaba nate haina retired IAS RK ni maina phongdokre. Caesar Academy of Nursing Sangi lamplighting amadi oath-taking ceremony pangthokre. Haukiba sahi kuntrarom ising thadana lakhiba aduga nauna mathau tawba haururaga amuk lepkhiba ningthaukhongda leiba pump house number 1 ngasidagi nauna ising thaba hokre. CPI Manipur State Council ki State Secretary L Sotin Kumar bu police na amuk hana fazin khiba amadi party asigi thaupuba sing fananaba police na koithi thibagi thawongbu CPI Manipur State Council na akan mamongda yaningdaba phongdorkli. Ngarang midang wairam pung 6 lom taba matamda Imphal Jiri lambi paringi None Police Station ki manung chanba Khumji Part 2 da Imphal dagi Jiri tamna lakpa tata amana thomada chahi 13 khakta ngairiba nupa masa ama leikhidre leikhidraba angang adu khul adu dagi gaidan pau kawi hairi. Chandel District ki Molcham Police Station ki manung chanba Kasibung khulda 18 suba Assam Rifles ki post ngarang masakhang da bukhulai paiba singna nongmai round kaya kapsinduna landaram le asopan yaukiba leite hairi. Manipur dadi Mahiroi singna afaba library amagi mahau khangba ngamdri haina Manipur Library Association Malagi President Kangjam Chawguna phongdokre. All Manipur Muslim Organization Coordinating Committee amokok na sinduna ngarang dagi konung mamangda leiba City Convention Center da satharkiba International Maitai Pangal Convention ngasi loisin kre.